Hussein Kumarna aduga seisigi baroi ba masak na matungin hi satra wari ba hi Yonam Suri and sakbese Jangdam na from taba kwai dei ta manantani wara macha kayana mukaur puthaje Jangdam na from taba kwai dei ta manantani wara macha kayana mukaur puthaje Nungsibi aigi ima nang bukaida Lord Baki Nungsibi aigi ima Thank you. Noi na no pauraga suka patoke he mapo ni oi mapo ai gi lai bagni ai gi khochat he mapo ni oi mapo ai gi lai bagni ai gi khochat Thank you. Thank you. Janing bakaya shafang de, shening bashu setungam de. Janing bakaya shafang de, shening bashu setungam de. Aigi mapuk semalai nang nagkurano Aigi mapuk semalai nang nabigkurano Aigi punsi manabahasing Aigi punsi manabahasing Magkaro, mudkaro Tay mangti, mudkaro Jangdam na panglay taba kway day tang manantani wara macha kayana mukaur puthaje Jangdam na panglay taba kway day tang manantani wara macha kayana mukaur puthaje Thank you. Mathangdi ayamna khushi nazari aigi marup Jitendra dedicate tokjabani arang khatta lekhidaba aigi marup sigidama mahaki thawaina tabang mapuge lekonda ingna chikna leibo urisunu